दोना मसक खंगबा अदुगो इचल अदुनि ngasi gi अखोई gi HCLC exam result out ngasi तौग्रे ngasi तौबसिदा अखोई gi 21 position holder होइना अखोई चलखरबा अखोई gi मैतै पांगल इचिलि नाउ सिंग लक्तगी हाइतारे नुपी ओइबा इचल हाइतारे इचल कसी अखोई gi खुलापम हसिना सि उनबगे अखोई तंजा दो अखोई voice of मैतै पांगल gi page gi मैकै दे लौजगे ngasi अखोई gi ngasi gi interview sigi hok do oina haitare khoi gi ichal gi ming lai pham budi adu mayam na su thoi doi dong na di adu ngasi masak khanga mani haitare maram di kaina ga ngasi tongan ba social media gi platform da ichal sing ngasi 21 position chan gre na mayam na congratulation to dana khoi gi Facebook to go isano atop news haitare news channel sing da khoi gi page sing mai kai da haitare khoi gi isa gi photo amadi ming lai pham na chingba babai ma gi yauna थागत नखरबने अतोप मयाम न सुंगसी की लाइव इंटरव्यू से हौदोरपगी हौदोगोइना इसागी मिंग अमदि लाइफम इमा बाबागी मिंगसो दुम तोंगाल ओइना देवलेन हंगजगे अदोब इसन न सोदम इमा बाबागी मिंगसो याउन पंबिरमो इसागी मिंगनसी आइगी मिंग खुलाकपम हसीना अदुगा आइगी पोकपीबा इपागी मिंगना एमडी हसन अली अदुगा आइगी इमागी मिंगना मिस्ट्रेस बरिजान बेगम आइगी लाइफमना तुलिहेल मखा लेकाय चन्ना पनबदा खोगी इसिलिनाव दि यावबिरमद्रे इसिलिनाव कया सुबगे चन्ना कया सुबिनो इसिलिनाव सिंगदा नुपी कया नुपा कया अमदि इसिलिनाव सिंगि लक्ता हाइ तरि करि होनरिगे हाइबो सिचुएशन ngasi अखोगी लाइव इंटरव्यू सि यंगिरिबा मियामनसो दुम खंगनिंगamba सोइना लेरंगनी अदो हापेत खंगन आई चिनिनाव से मंगाने आइना अहुम सुबने दुगा आइगी थक्ते इचे अनि लै इखादने इनाउन पियमगा इनाउन नुपा अमगा लै इथक्की चे ख्वाइ अहनदुना ग्रेजुएशन लोरे दुगा अनि सुबदुनाबु नीट की ट्राई तौरे खोइगी मैतै पांगल लक्सिंगदगी नुपी लक्तगी हाइतारे मेलोइना खोइगी 21 position holder ga salakpasi akhoi voice of मैतै पांगल टीम gi माइकै दगिसु अखोई याम नुंगाइबा कंग्रेचुलेशन हाइबसी महानबदो अखोई ngasi gi live interview sigi hawdok poina thamjage अखोई इसन अखोई ngasi gi interview sida मियाम न खंगनिंग isi इसन जे अखोई gi schooling je kadai kadai da अखोई याइपोक ता ओयुनि याइपोक की एरिया दा तोरपरा करम गंबे स्कूल दा क्लास का यादेना kadai फौबा करम गंबे स्कूल दा तंबगे अमदि ngasi exam थारिबा हाइतारे ngasi gi metric की exam पिरिसिना करम स्कूल दा पी खिबगे हाइबदुसु schooling gi matang si musu हाइपेतंग तेंतंग ना हाइतारे ऐसे नर्सरी दगिना क्लास 10 फौसी एंटार्टिक इंग्लिश स्कूल दा तम एदुगा एग्जाम पी खिबसिसु एंटार्टिक इंग्लिश स्कूल दगिने याम नुवाई चल अखोइगी ngasi अखोइगी HCLC gi exam se result out tore हाइबा कांदा मयाम सिसु माइ मागी खोइ इसा थाग्रिबा मसु खुलै काइगी सिलिनाउ सिंग अमदि काना पोजीशन मेल ओइना खोइ सामक सु हाइतारे खोइ सामक सु ngasi result out si तौरे हाइबदा हानबदा कई खनगे द पोजीशन द मुस्लिम मसा पांगल मैतै पांगल हाइतारे को खोइ मैतै पांगल सि कयाम यावबगे से हानबा खोइ वाखलोन दसु याम खंगनिंगबम भावेबा दुबो खोइ सि याम लाइबा फबा हाइतारे खोइ मी मंगा दि यावे मी मंगा सिदा खोइ याइपोक्तगी अनि ओर मालेको याइपोक्तगी नुपी अनि सागै सु लोइना मानरमे खुलाकफम नि हाइरे अद खुलाकफम अंजुम अमदि अखोइ ngasi लेंसिन बिरिसिना हसिना खुलाकफम हसिना अखोइगी यावरमबसिदसु अखोइदसु याम नुंगाइबा दुदंगे अखोइ voice of मैतै पांगन अखोइगी अतै मक लोइना कइनो तौद्रगसु अखोइगी पोजीशन लोइबंग हाइतारे मसि इंटरव्यू सि लौसेन अखोइ ममांगदा सिगी इंटरव्यू सिगी ममांगदसु अखोइ चंगम देबिगी सेलंजुम सि लौखिबने अदु मखा तारक अनि सु भाइतारे अनि सु बोइना अखोइगी सेलहसिना सि लौगे हाइबदा अखोइगी voice of मैतै पांगन थेंगसु थेंगना ngasi सि यामनदि थेंग्रे टाइमिंग से असोमदसु चलुबने कइने अदुदा थेंगसु थेंगना दुम लौजगे हाइबदा अखोइगी इमा बाबा अमदि गार्जियन सिंग पेरेंट्स सिंग सिना खोइ ए यानी अदुम लपियु फपियु ना हाइबा अदुमाइना खोइदा खोइना रिक्वेस्ट तौजबदा हाइतारे को अदुगुम्बा याबम पिबिबगी दमक्तसु खोइगी voice of मैतै पांगनगी माइकैदगी थागतचरी खोइगी इचल हौजे इचन हौजे 10 जी थाखिनगाय होनबदा खोइ प्रिपरेशन तौबदा खोइगी लाइक लाइसु पाबसी याम पारंगनी याम पाबदुना उसिगी सांग यावरि नि पादबा मीना सि यावरप यापोन्ते हाइबा अद लाइक पाबगी सांगसी खोइ नोंगमदा पुंग कया कमाइना इचनगी ओइबा टाइम टेबल बुदी दम तोंगा लैजरंगमनी अदुबो पुंग कया कमाइना अहेनबा प्रिपरेशन तौखिबगी हाइबदुसु लाइक पाबगी मतंग सिसुम दम मियामना सुम खंगनिंगम ओइरंगनी अमदि ngasi हौगलकलिबा अंगांसिंग मथंग 10 थागदुरबा कैदौगदुरबा लाइक तम इबा अंगांसिंग सिनसु कोई खंगौबा अमदि मोइनसु मतौ तमहोबदा हेना खुदोंग चानबा करी करी लाइक लाइसुसि कमदौना पाखिबगी कमदौना होनखिबगी हाइबसि खरा तेंतकना दुम खंगनबियो ऐसे नोंगमदा याम द्रबदा 8 to 10 hours budi पाए दुगा हॉलिडेज नुमित्तनाबो खरा एक्स्ट्रा ओइना दुम पाए अयुक्तनाबो पुंग मंगा दगिना पुंग 10 फौ पाए दुगा नोंथिंदनाबो स्कूल हेक हलकपगा अदुम नुमिदांगी
ꯆꯥꯛ ꯀꯩꯀꯩ ꯆꯥꯊꯣꯛꯑꯒ ꯄꯨꯡ 12 ꯁ꯭ꯋꯥꯏꯐꯥꯎ ꯄꯥꯏ ꯏꯆꯟ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯆꯟꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡꯒꯨꯝꯕꯁꯨ ꯑꯗꯨꯝ ꯇꯧꯔꯝꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯏꯆꯟꯁꯤ ꯀꯣꯆꯤꯡ ꯇꯧꯕꯤꯈꯤꯕ꯭ꯔꯥ ꯀꯔꯝꯕ ꯁꯕꯖꯦꯛꯁꯤ ꯀꯣꯆꯤꯡ ꯇꯧꯕꯤꯈꯤꯕꯒꯦ ꯑꯃꯗꯤ ꯀꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯀꯣꯆꯤꯡꯁꯤꯡ ꯑꯁꯤ ꯆꯠꯊꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚꯤꯌꯨꯁꯤꯗ ꯈꯪꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯃꯗꯨꯃꯁꯨ ꯍꯦꯛꯇ ꯈꯪꯍꯟ ꯑꯩꯁꯦ ꯀꯣꯆꯤꯡꯁꯦ SPR ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯇꯧꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯇꯧꯔꯛꯏꯕ ꯁꯕꯖꯦꯛꯁꯤꯡꯗꯣ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯃꯦꯠꯁ ꯑꯃꯗꯤ ꯏꯪꯂꯤꯁꯅꯦ ꯁꯕꯖꯦꯛ 4ꯁꯤ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯑꯩꯕꯨ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯁꯤꯡꯗꯣ ꯑꯩꯅ ꯉꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯦ ꯃꯣꯏꯅ ꯑꯩꯕꯨ ꯌꯥꯝ ꯐꯖꯅ ꯑꯃꯗꯤ ꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤ ꯑꯩꯕꯨ ꯌꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ इनकरेज पीबीए ꯏꯆꯟꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯐꯥꯎꯗ ꯉꯁꯤꯒꯤ ꯖꯔꯅꯤꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯕꯕꯥ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅꯁꯨ ꯌꯥꯝ ꯆꯥꯎꯕ ꯗꯥꯏꯠ ꯑꯃꯕꯨꯗꯤ ꯀꯝꯄꯜꯁꯔꯤ ꯂꯧꯔꯝꯒꯅꯤ ꯗꯥꯏꯠꯇ ꯂꯧꯕꯗꯨꯅꯕꯨ ꯉꯁꯤ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯑꯩꯈꯣꯏ ꯏꯆꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯛꯏꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯆꯟꯒꯤ ꯑꯣꯏꯕ ꯏꯃꯥ ꯕꯕꯥꯗꯁꯨ ꯊꯥꯒꯠꯅꯤꯡꯕꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯒꯁꯨ ꯏꯆꯟꯕꯨ ꯀꯦꯌꯔ ꯂꯧꯕꯤꯔꯛꯈꯤꯕꯒꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯗꯨꯒꯤ ꯇꯧꯕꯤꯃꯜ ꯑꯗꯨ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚꯤꯌꯨꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯔꯒ ꯏꯃꯥ ꯕꯕꯥꯅ ꯂꯧꯕꯤꯔꯛꯈꯤꯕ ꯗꯥꯏꯇ ꯑꯃꯗꯤ ꯏꯃꯥ ꯕꯕꯥꯗ ꯏꯆꯟꯅ ꯀꯔꯤ ꯋꯥꯐꯝ ꯊꯝꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯔꯦ ꯍꯥꯏꯔꯒ ꯑꯝꯇ ꯊꯝꯃꯧꯁꯤꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯃꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯃꯗꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤ ꯑꯃꯗꯤ इनकरेज ꯇꯧꯕꯤ ꯃꯈꯣꯏꯒꯤ ꯃꯄꯥꯜꯗꯒꯤꯅ ꯑꯩꯅ ꯉꯁꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯕ ꯉꯝꯂꯤꯕꯁꯦ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯌꯥꯝ इनकरेज ꯇꯧꯕꯤ ꯁꯄꯣꯔꯠ ꯇꯧꯕꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯏꯄꯥꯅ ꯂꯣꯏ ꯇꯧꯍꯟ My father is my perfect father. इमा अमदी इसे इचनसिंगना आइबो मतम चुप्पदा सेनबी आइगी याम केयर लौबी अमदी लैरिबा इबुंग इपवासिंगसिनासु आइबु याम सपोर्ट तौबी इचल अखोइगी ngasiगी credit हाइतारे इचन को ngasi इचनना माइ पाकना केनो तौबिगे सपोर्ट पुदी अदुम मैम खुलै काइदगी सु इमा बाबागी दसु अमदी ओजासिंगदगी सु अदुम लाई हाइ इचनना मेन ओइना क्रेडिट सि कना कना दे इचन हानबदा अखोइगी ngasi इचनगी माइ पाक हाइतारे माइ पाक पुनु मिचिदा एग्जाम सि माइ पा ए सिगी फिबम सिदा याउरे हाइबा कांदा इचन हानबा निंसिंगिबा अमदी मेन ओइना क्रेडिट इचन पेनिंगिबा हाइतारे को इचन मसि कना कना दा मसि क्रेडिट सि पेनिंगि अनबोइन एग्जाम असि माइ पा ए हाइना ताबा मतमदा आइबु सेमबिरिबा मपु अलादा हाना क्रेडिट सि पेनिंगे मथंगदा आइबु पोकपिरिबा इमा इपा इमुंग मनुंग अमदी आइबु ताकपिरकपा आइना ABC इबदगी आइना क्लास 10 थाबा फाउ सिदा ताकपिरइबा ओजासिंग अमदी लैकाइगी मियाम पुमनमक पोइना क्रेडिट सि पेनिंगे पोजीशन 21 जी चले है इचन अहब कनाना पाउसी पीरखीबगे एग्जाम से हाइदो है रिजल्ट येंगे ngahaktang sida इचनसु अखोगी हानदगी होना अखोगी पोजीशन से दुम कदाइ भो हाइदि पोजीशन से कदाइ भो चनबे याबगे ने इचन थाजरुबगा ओइरपसिका चानब्रा अमदी अहानबदा अखोगी रीजन से पाउ पीरखीबसे इचन अहानब कनाना पीरखीबगे अमदी अखोगी रीजन से खंबकांदा इचन करी फील तौखीबगे हाइबदुसु तंग मियामदसु ngasiगी एग्जाम हाइदोप हाइबसी एग्जाम से अखोइसु अदुम अखोई इसामकसु हाइतारे इसामकसु लाइक तमजरीमनी एग्जाम हाइदोकदोरे हाइबसी अखोइगिदना मतमदन इचनमकी थाक्सिदि यौद्रे एग्जाम हाइदोकदोरे हाइबद लोट पाना चेनखिबा अखोइगिना मरमदि अखोइना सिफोगी थाक्ता अखोइना तमहौदमनिना अदो इचनगिदि याम नुंगाइबा मनी तोबु इचनसि अहानबा रीजन आउट तौरे हाइबसी इचन अहानबा कनाना पाउ पीरखीबगे मतमदुदा पाउसि ताबगा इचन कई फील तौखीबगे हाइबदुसु ngasiगी इंटरव्यू सि येंबिरिबा अमदि आई सामकसु दुम खंगनिंगी मसि कई फील तौखीबगे अहानबे एग्जाम हाइदोकपगी पाउसे अखोइगी काका आमना पिरकपने अदो आई याम पाखतले अहानबदा आइगी मिंगसिदि यावबदि उदबा अदा आइना एक्सपेक्ट तौजबदा आइसि 20 दगिना 25 फाउगी मनुंगददि अदुम एक्सपेक्ट तौजेबा अदा अहानबदा आइगी मिंगसिदि यावबदि उदे दो चंगमदबिदगी आइगी इमानबी अंजुम से सिगिदि उबरा याम पाखतले अदुगा कोनदे यावरकपदा याम हरावे इचनगी ओइबा एमजी इचनगी सु सोइना लैजरंगनि इचनजी करंबा कोइगी लंबीदा चटलागा इसागी ओइबा एमजी करी ओइरगा मियामगी थबक तौगेनि इचनदा कोइ इचन निंगबा मदि लेरंगनि सोइना मसि मतंगसु खनल लोइसन
ꯑꯩꯒꯤ ꯑꯦꯝꯁꯦ ꯗꯣꯛꯇꯔ ꯑꯣꯏꯕꯅꯦ ꯑꯗꯣ ꯑꯩꯁꯦ ꯑꯁꯦꯡꯕꯗꯤ ꯁꯤꯚꯤꯜ ꯁꯥꯔꯚꯦꯟ ꯑꯣꯏꯕ ꯄꯥꯝꯕꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯅ ꯗꯣꯛꯇꯔ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦ ꯑꯗꯨꯒꯤ ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯕꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯗꯣꯛꯇꯔ ꯑꯁꯤ ꯑꯣꯏ 10 ꯐꯥꯎꯗꯤ ꯏꯆꯟꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯁ ꯇꯧꯔꯦ ꯍꯧꯖꯤꯛ 11 12 ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯇꯥꯕ ꯇꯝꯊꯒꯗꯕ ꯃꯌꯥꯝ ꯇꯝꯊꯒꯗꯕꯗꯤ ꯂꯩꯔꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯥꯡꯗ ꯇꯥꯗꯅ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯁꯦꯀꯦꯟꯗꯔꯤ ꯆꯪꯁꯤꯟꯕꯁꯤꯅꯤ ꯑꯩꯈꯣꯏ 11 12 ꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯇꯧꯒꯦ ꯀꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯧꯒꯦꯅ ꯈꯟꯕ꯭ꯔꯥ ꯁ꯭ꯀꯨꯜꯁꯤ ꯑꯩꯈꯣꯏ ꯏꯆꯟꯅ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯆꯨꯁ ꯇꯧꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯑꯁꯤ ꯃꯇꯥꯡꯁꯤꯃꯁꯨ ꯀꯗꯥꯏꯗ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕꯒꯦ ꯑꯗꯨꯁꯨ ꯈꯪꯍꯜꯂꯣꯏꯁꯦ ꯑꯩꯁꯦ ꯁ꯭ꯀꯨꯜꯁꯦ ꯍꯔꯕꯥꯠ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯈꯜꯂꯦ ꯃꯣꯏꯗꯤ ꯃꯦꯗꯤꯀꯦꯜꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯁꯨ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯆꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯔꯣꯝꯗ ꯉꯁꯤꯒꯤ ꯏꯆꯜ ꯍꯁꯤꯅꯥꯕꯨ ꯄꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯤꯒꯤ ꯕꯕꯥꯒꯤ ꯃꯤꯡ ꯂꯩꯐꯝꯕꯨꯁꯨ ꯏꯆꯟꯅꯕꯨꯗꯤ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯃꯨꯛꯀ ꯍꯟꯅ ꯑꯃꯗꯤ ꯏꯁꯥꯒꯤ ꯁꯤꯟꯐꯝꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯍꯥꯏꯕꯗꯣ ꯕꯕꯥꯅꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯉꯜꯅ ꯉꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯒꯤ ꯑꯉꯥꯡ ꯑꯃ 21 ꯄꯣꯖꯤꯁꯟꯗ ꯄꯥꯁ ꯇꯧꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯋꯥꯍꯪ ꯈꯔ ꯍꯪꯕꯤꯔꯕ ꯑꯩꯅ ꯉꯝꯈꯩ ꯂꯩꯇꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯃꯤꯡ ꯃꯨꯍꯝꯃꯗ ꯍꯁꯟ ꯑꯩꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯔꯥꯎꯁꯟ ꯑꯂꯤ ꯑꯦꯂꯥꯏꯁ ꯇꯣꯝꯕ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯌꯥꯏꯔꯤꯄꯣꯛ ꯇꯨꯂꯤꯍꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩ ꯍꯧꯖꯤꯛ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯏ ꯍꯥꯟꯅ ꯄꯋꯥꯔ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯅꯔꯝꯕ ꯍꯧꯖꯤꯛꯅ MSPDCL PCL ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯀꯝꯄꯦꯅꯤ ꯑꯣꯟꯈ꯭ꯔꯕ MSPDCLꯗ ꯖꯨꯅꯤꯌꯔ ꯇꯦꯛꯅꯤꯀꯦꯜ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯏ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯦ ꯃꯥꯡꯗ ꯉꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯆꯟ ꯍꯁꯤꯅꯥꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯥꯟ ꯑꯃꯁꯨ ꯂꯩꯗꯥꯏꯅꯦ ꯑꯉꯥꯡꯗꯤ ꯅꯤꯡꯊꯥꯗꯤ ꯍꯧꯅ ꯈꯪꯉꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯌꯨꯅꯤꯛ ꯑꯣꯏꯕ ꯒꯨꯟꯁꯤ ꯀꯔꯤ ꯀꯔꯤ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯎꯕ ꯐꯪꯈꯤꯕꯒꯦ ꯕꯕꯥꯅꯁꯨ ꯁꯨꯝ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯄꯣꯛꯄꯁꯦ ꯀꯌꯥ ꯍꯔꯥꯎꯅꯗꯦꯕ ꯃꯥꯅ ꯅꯨꯄꯤꯁꯤꯡꯁꯤ ꯁꯨꯝ ꯑꯩꯈꯣꯏ ꯁꯦꯝꯅꯤꯡ ꯁꯥꯅꯤꯡꯕꯒꯤ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯕꯒꯤ ꯆꯥꯡꯁꯤ ꯑꯗꯨꯝ ꯈꯔꯗꯤ ꯋꯥꯠꯂꯒꯁꯨ ꯍꯥꯟꯅꯗꯤ ꯍꯧꯅ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯈꯔ ꯃꯈꯩꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯕꯥꯅ ꯉꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣই ꯏꯆꯟ ꯉꯁꯥꯏ ꯀꯩꯅꯣꯅꯁꯨ ꯑꯁꯤꯅꯥꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯩꯒꯤ ꯕꯕꯥꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯔꯐꯦꯛ ꯑꯣꯏꯕꯅꯦꯅꯁꯨ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯈ꯭ꯔꯦ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯁꯨ ꯕꯕꯥꯕꯨꯁꯨ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯤ ꯏꯆꯟ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯁꯤꯐꯥꯎꯒꯤ ꯊꯥꯛꯇ ꯑꯩꯈꯣই ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯂꯛꯇ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤ ꯂꯩꯗꯤ ꯂꯩ ꯑꯐꯕꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯉꯥꯟꯁꯨ ꯌꯥꯝ ꯆꯥꯎꯅ ꯐꯪꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯉꯁꯤ ꯏꯆꯟ ꯑꯩꯈꯣꯏ ꯍꯁꯤꯅꯥꯕꯨ ꯁꯤꯐꯥꯎꯒꯤ ꯊꯥꯛꯇ ꯆꯤꯡꯈꯠꯂꯛꯄꯗ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏ ꯕꯕꯥꯗ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯆꯜ ꯍꯁꯤꯅꯥꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯀꯩ ꯃꯣꯏꯒꯤ ꯇꯣꯉꯥꯟ ꯑꯣꯏꯕ ꯒꯨꯟꯁꯤꯡ ꯎꯈꯤꯕꯒꯦ ꯑꯃꯗꯤ ꯕꯕꯥꯅꯁꯨ ꯍꯥꯟꯅꯗꯤ ꯍꯧꯅ ꯑꯗꯨꯝ ꯁꯦꯝꯕ ꯈꯣꯠꯄꯗ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯑꯩ ꯐꯖꯅ ꯁꯦꯝꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯕꯨꯗꯤ ꯑꯗꯨꯝ ꯂꯩꯗꯤ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯏꯆꯟ ꯍꯁꯤꯅꯥꯒꯤ ꯑꯣꯏꯕ ꯒꯨꯟꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩꯅ ꯍꯧꯖꯤꯛꯐꯥꯎꯗ ꯃꯥꯒꯤ ꯇꯣꯉꯥꯟ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯈꯔꯗꯤ ꯁꯣꯏꯗꯅ ꯑꯈꯥꯡ ꯀꯟꯕꯗꯨꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇꯕꯕꯨ ꯑꯣꯏꯔో ꯁꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯕꯕꯥꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯁꯤꯅꯥꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯛꯏ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯂꯥꯏꯔꯤꯛꯁꯤ ꯄꯥꯎꯅ ꯏꯕꯦꯝꯃ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯁꯥꯅ ꯑꯣꯖꯥꯅ ꯄꯤꯔꯛꯄ ꯍꯣꯝꯋꯥꯔꯛ ꯑꯣꯖꯥꯅ ꯐꯥꯔꯛꯑꯣ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯃꯥ ꯍꯥꯟꯅ ꯄꯥꯅꯅꯕ ꯍꯣꯠꯅꯩ ꯑꯩꯈꯣꯏꯅꯁꯨ ꯃꯥꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯅꯕꯒꯤ ꯂꯝꯕꯤꯁꯤꯗ ꯍꯣꯠꯅꯩ ꯌꯨꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯔꯥ ꯀꯌꯥ ꯃꯉꯣꯟꯗ ꯁꯦꯟꯅꯗꯦ ꯑꯩꯅꯁꯨ ꯃꯃꯥꯗ ꯀꯟꯅ ꯍꯥꯏ ꯃꯥꯗꯤ ꯂꯥꯏꯔꯤꯛꯇꯅ ꯈꯔ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕꯅꯤꯅ ꯃꯥ ꯂꯥꯏꯔꯤꯛꯁꯤ ꯀꯟꯅ ꯍꯣꯠꯅꯍꯜꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏ ꯌꯨꯝꯗꯁꯨ ꯑꯗꯣ ꯃꯥꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯆꯥꯡꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯐꯥꯎꯕ ꯄꯥ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ ꯇꯨꯝꯃꯨꯔꯒ ꯍꯧꯒꯠꯂꯛꯄ ꯀꯥꯟꯗ ꯃꯤꯀꯞ ꯊꯣꯛꯂꯛꯀꯥꯟꯗ ꯃꯥꯁꯤ ꯂꯥꯏꯔꯤꯛ ꯄꯥ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏ ꯅꯪ ꯋꯥꯔꯅꯤ ꯅꯠꯇ꯭ꯔꯒ ꯅꯁꯥꯁꯤ ꯁꯣꯛꯑꯅꯤ ꯅꯪꯅ ꯆꯥꯔꯤꯕ ꯈꯖꯤꯛ ꯈꯛꯇꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯂꯦꯕꯔꯁꯤ ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯂꯥꯏꯔꯤꯛꯁꯤꯗꯤ ꯄꯥꯒꯗꯕꯅꯤ ꯑꯗꯨꯕꯨꯁꯨ ꯅꯪ ꯔꯨꯇꯤꯟ ꯑꯃ ꯈꯥꯏꯔꯒ ꯄꯥꯎ ꯌꯥꯝ ꯁꯥꯡꯅ ꯄꯥꯕꯁꯨ ꯅꯁꯥ ꯁꯣꯛꯀꯅꯤ ꯅꯪ ꯍꯌꯦꯡ ꯑꯦꯛꯖꯥꯝꯗ ꯀꯩꯗ ꯑꯋꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯀꯟꯅ ꯍꯥꯏ ꯑꯗꯣ ꯃꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯁꯤ ꯍꯣꯏꯗꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯥꯅ ꯉꯁꯤ ꯐꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯆꯦꯞꯇꯔꯗꯨꯃꯗꯤ ꯃꯥ ꯉꯝꯅꯕ ꯑꯗꯨꯝ ꯄꯥꯕ ꯍꯣꯠꯅꯕꯗ ꯍꯦꯛꯇ ꯅꯤꯡꯍꯟꯕ ꯇꯧꯗꯕ ꯍꯂꯦꯡꯕ ꯂꯩꯇꯕ ꯃꯥꯒꯤ ꯃꯇꯝ ꯑꯗꯨ ꯁꯤ ꯇꯨꯝꯒꯗꯕꯅꯤ ꯆꯥꯒꯗꯕꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯥꯒꯤꯁꯤ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯁꯦꯝꯃꯒꯗꯤ ꯁꯤꯐꯥꯎꯒꯤ ꯊꯥꯛꯇ
ꯑꯩꯈꯣꯏꯒꯤ ꯁꯦꯝꯕ ꯌꯥꯏ ꯉꯁꯤꯃꯛ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯍꯁꯤꯅꯥꯁꯤ ꯑꯩꯈꯣꯏ ꯕꯕꯥꯈꯣꯏꯅ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯑꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯗ ꯑꯁꯥ ꯇꯧꯗꯅ ꯁꯦꯝꯕꯤꯔꯝꯕꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯁꯤ ꯏꯆꯟꯁꯤꯕꯨ ꯎꯅꯕ ꯂꯥꯛꯏ ꯑꯃꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯣꯏꯁꯅꯨ ꯀꯔꯤꯗ ꯑꯣꯏꯁꯅꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯣꯄꯨꯂꯔ ꯑꯃ ꯑꯣꯏꯔꯤꯅꯦꯕ ꯉꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝꯁꯤꯗ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯕꯨ ꯄꯣꯛꯏꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯗ ꯀꯔꯝꯕ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥꯅꯦꯅ ꯑꯩꯈꯣꯏꯅ ꯂꯥꯏꯊꯣꯛꯄꯁꯤ ꯆꯨꯝꯗꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥꯁꯨ ꯃꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯄꯨꯔꯛꯏꯁꯤꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯑꯜꯂꯥ ꯃꯄꯨ ꯃꯍꯥꯛꯅ ꯑꯗꯨꯝ ꯊꯧꯖꯥꯟ ꯄꯤꯕꯤꯔꯒ ꯑꯗꯨꯝ ꯃꯣꯏꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯃꯍꯩ ꯃꯁꯤꯡꯗ ꯑꯗꯨꯝ ꯃꯈꯣꯏꯁꯤ ꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯉꯝꯍꯜꯂꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯅꯦꯅ ꯂꯥꯏꯊꯣꯛꯄ ꯆꯨꯝꯗꯦ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯤꯗꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯒ ꯃꯣꯏꯕꯨ ꯁꯃꯥꯖ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯤꯡꯈꯠꯄꯤꯔꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯤꯒꯤ ꯑꯄꯣꯛꯄꯤꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯤ ꯉꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯕꯗ ꯑꯩꯈꯣꯏ ꯏꯃꯥ ꯍꯥꯏꯇꯥꯔꯦ ꯏꯃꯥꯒꯤꯁꯨ ꯑꯆꯧꯕ ꯁꯣꯏꯗꯅ ꯃꯥꯒꯤ ꯀ꯭ꯔꯦꯗꯤꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤ ꯃꯆꯥꯒ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕꯁꯤ ꯑꯄꯣꯛꯄꯗꯒꯤ ꯑꯄꯣꯛꯄꯤꯅ ꯍꯦꯜꯂꯦ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯁꯦꯟꯅꯕꯒꯤ ꯆꯥꯡꯁꯤꯁꯨ ꯑꯄꯣꯛꯄꯅꯗꯤ ꯑꯗꯨꯝ ꯁꯦꯟꯅꯔꯝꯒꯅꯤ ꯑꯗꯨꯒ ꯑꯄꯣꯛꯄꯤꯒꯤ ꯑꯣꯏꯕ ꯗꯥꯏꯇꯁꯨ ꯑꯗꯨꯝ ꯈꯔ ꯃꯈꯩꯗꯤ ꯆꯥꯎꯅ ꯂꯩ ꯍꯥꯏꯖꯅꯤꯡꯉꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈ꯭ꯔꯤꯕ ꯏꯆꯥꯁꯤꯡꯁꯦ ꯁꯤꯁꯤꯒꯤ ꯈꯦꯠꯅꯕꯒ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯉꯁꯤꯒꯤ ꯍꯁꯤꯅꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯈꯤꯇꯪ ꯀꯤꯌꯔ ꯂꯧꯕꯗ ꯀꯔꯤ ꯍꯥꯏꯕꯗꯤ ꯍꯦꯟꯅ ꯃꯔꯝ ꯃꯣꯛꯄ꯭ꯔꯥ ꯈꯔ ꯃꯉꯥꯎ ꯊꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯉꯣꯟꯗ ꯇꯣꯉꯥꯟ ꯑꯣꯏꯕ ꯒꯨꯟ ꯈꯔ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ ꯇꯣꯉꯥꯟ ꯑꯣꯏꯕ ꯒꯨꯟ ꯈꯔ ꯂꯩꯕꯗꯨꯅ ꯇꯣꯉꯥꯟ ꯑꯣꯏꯕ ꯔꯤꯖꯜ ꯑꯃꯁꯨ ꯂꯥꯛꯏꯅꯦꯕ ꯉꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯅ ꯉꯁꯤ ꯇꯣꯉꯥꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯆꯜ ꯍꯁꯤꯅꯥꯁꯤꯒꯤ ꯑꯣꯏꯕ ꯒꯨꯟ ꯑꯃꯗꯤ ꯏꯃꯥꯅ ꯀꯃꯥꯏꯅ ꯀꯤꯌꯔ ꯂꯧꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯃ ꯇꯦꯟꯇꯛꯅ ꯑꯗꯨꯝ ꯏꯃꯥ ꯄꯟꯕꯤꯔꯝꯃꯨ ꯃꯥꯗꯤ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯒꯤꯁꯨ ꯂꯥꯏꯔꯤꯛꯁꯤ ꯃꯊ꯭ꯋꯥꯏ ꯌꯥꯎꯕꯅꯤꯅ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯃꯥ ꯏꯆꯥ ꯅꯨꯄꯤ ꯅꯪꯗꯤ ꯗꯣꯛꯇꯔ ꯑꯣꯏꯕ ꯏꯃꯥꯅ ꯄꯥꯝꯃꯦꯅ ꯍꯥꯏ ꯃꯥꯅꯁꯨ ꯏꯃꯥ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏ ꯃꯄꯥꯅ ꯆꯠꯊꯣꯛꯈ꯭ꯔꯒꯁꯨ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯎ ꯃꯇꯝ ꯆꯥꯅ ꯈꯣꯠꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯒꯤ ꯑꯩ ꯅꯨꯄꯥ ꯌꯥꯎꯗꯦ ꯑꯔꯣꯏꯕꯗ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯏ ꯄꯤꯛꯏ ꯑꯉꯥꯡꯁꯨ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯒꯁꯨ ꯅꯨꯄꯤ ꯅꯈꯣꯏꯗ ꯅꯄꯥꯒꯅ ꯃꯥ ꯑꯩꯒꯅ ꯍꯟꯊꯕ ꯂꯩꯇꯅ ꯅꯈꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯒꯅꯤ ꯏꯃꯥꯈꯣꯏꯒꯤ ꯅꯤꯡꯕꯗꯤ ꯅꯈꯣꯏꯅ ꯊꯨꯡꯍꯟꯒꯗꯕꯅꯤ ꯏꯃꯥꯈꯣꯏꯅ ꯃꯇꯦꯡ ꯇꯧꯔꯒꯁꯨ ꯅꯈꯣꯏꯅ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣꯏ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏ ꯄꯥꯛꯍꯟꯒꯗꯕꯁꯤ ꯅꯪꯅ ꯊꯧꯅꯥ ꯂꯧꯁꯤꯡ ꯑꯀꯟ ꯄꯤꯔꯒꯅꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯤ ꯑꯩꯅ ꯋꯥꯈꯜ ꯍꯟꯊꯔꯒꯁꯨ ꯃꯥꯒꯤ ꯀꯀꯥ ꯃꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯃꯥꯒꯤ ꯀꯀꯥꯁꯤꯡ ꯂꯣꯏꯅꯃꯛꯅ ꯃꯥꯒꯤꯗꯃꯛꯇ ꯏꯇꯩꯃ ꯀꯩꯁꯨ ꯈꯟꯒꯅꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯕ ꯄꯥꯝꯃꯤ ꯃꯁꯥꯅ ꯏꯟꯊꯣꯔꯛꯑꯝꯃꯤ ꯃꯁꯥꯅ ꯃꯥꯒꯤ ꯄꯤꯊꯣꯔꯛꯑꯝꯃꯤ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯄꯤ ꯃꯃꯥ ꯑꯣꯏꯕꯁꯤꯡꯁꯤꯗ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯦꯁꯦꯖ ꯑꯣꯏꯅ ꯀꯔꯤ ꯋꯥꯐꯝꯒꯨꯝꯕ ꯁꯨꯝ ꯐꯣꯡꯗꯣꯛꯅꯤꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯔ ꯇꯦꯟꯇꯛꯅ ꯑꯗꯨꯝ ꯄꯟꯕꯤꯔꯝꯃꯨ ꯏꯆꯥ ꯅꯨꯄꯥꯁꯨ ꯏꯆꯥꯅꯤ ꯅꯨꯄꯤꯁꯨ ꯏꯆꯥꯅꯤ ꯃꯈꯣꯏꯅ ꯑꯐꯕ ꯑꯣꯏꯅꯤ ꯍꯥꯏꯔꯒꯗꯤ ꯁꯦꯝꯕꯒꯤ ꯊꯧꯅꯥꯁꯤ ꯃꯃా ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯍꯟꯊꯕꯤꯗꯕ ꯈꯨꯗꯤꯡꯃꯛꯇ ꯊꯧꯅꯥ ꯄꯤꯕꯤꯕ ꯑꯗꯨꯒꯤꯋꯥꯗꯣ ꯑꯩꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝꯗ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯃꯆꯥ ꯅꯤꯉꯣꯜꯁꯨ ꯄꯤꯕꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯒ ꯍꯣꯠꯅꯕꯤꯕꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯄꯥꯝꯃꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕꯤꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥꯏ ꯄꯥꯎꯈꯨꯝꯁꯤ ꯃꯌꯥꯝꯅꯁꯨ ꯄꯦꯟꯕ ꯃꯥꯜꯂꯦ ꯏꯃꯥꯏ ꯄꯥꯎꯈꯨꯝꯁꯤ ꯇꯥꯕꯗ ꯉꯁꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯤꯁꯤꯡꯁꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯃꯌꯥꯝꯅꯁꯨ ꯊꯝꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯆꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯥꯛꯆꯒꯦ ꯏꯆꯜ ꯍꯁꯤꯅꯥꯗ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄꯗ ꯀꯣꯆꯤꯡꯁꯤ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕꯤꯕ꯭ꯔꯥ ꯀꯔꯝꯕ ꯑꯣꯖꯥꯗ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯕꯨꯁꯨꯄꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯃꯌꯥꯝꯁꯤꯅꯁꯨ ꯈꯪꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯔ ꯃꯥꯜꯂꯦ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯛꯈ꯭ರೆ ꯃꯁꯤꯃꯗꯪꯒ ꯑꯃꯨꯛꯇꯪ ꯏꯆꯟꯅ ꯉꯁꯥꯏꯒꯤ ꯀꯣꯆꯤꯡꯁꯤ ꯁꯕꯖꯦꯛ ꯀꯌꯥ ꯇꯧꯕꯒꯦ ꯀꯔꯝꯕ ꯁꯕꯖꯦꯛꯅꯣ ꯑꯣꯖꯥꯁꯤꯡ ꯑꯗꯨ ꯀꯔꯤ ꯃꯃꯤꯡ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯅꯤꯡꯕ ꯃꯥꯜꯂꯦ ꯃꯁꯤꯃꯗꯪ ꯍꯥꯏꯐꯦꯠꯇꯪ ꯄꯟꯕꯤꯌꯨ ꯑꯩꯁꯦ ꯀꯣꯆꯤꯡꯁꯦ ꯁꯕꯖꯦꯛ 4 ꯇꯧꯔꯛꯑꯦ ꯃꯦꯠꯁꯅꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯍꯧꯖꯤꯛꯁꯨ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯔꯤꯕ ꯁꯥꯔ ꯖꯍꯨꯔꯗ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯏꯪꯂꯤꯁꯅꯕꯨ ACIꯗ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯕ ꯍꯧꯖꯤꯛꯅꯕꯨ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯈ꯭ꯔꯕ ꯁꯥꯔ ꯐꯔꯤꯠꯇ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯁꯥꯏꯟꯁꯅꯕꯨ
ꯁꯥꯔ ꯇꯣꯝꯕꯤ ꯋꯥꯡꯈꯦꯝꯗꯒꯤ, ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯅꯕꯨ ꯁꯥꯔ ꯑꯕꯗꯨꯜ ꯀꯂꯥꯝ ꯐꯥꯎꯗꯦꯟꯗꯒꯤ, ꯑꯗꯨꯁꯤꯡꯗꯨꯗ ꯇꯧꯔꯛꯑꯦ ꯁꯕꯖꯦꯛ ꯃꯔꯤꯁꯦ꯫ ꯍꯁꯤꯅꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ 21 ꯄꯣꯖꯤꯁꯟ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯏꯃꯥꯗ ꯑꯍꯥꯟꯕ ꯄꯥꯎ ꯇꯝꯕꯁꯤ ꯀꯅꯥꯅ ꯏꯃꯥꯗ ꯍꯥꯟꯅ ꯈꯪꯍꯟꯕꯤꯔꯛꯄꯒꯦ, ꯃꯇꯝꯗꯨꯗ ꯑꯍꯥꯟꯕ ꯄꯥꯎꯁꯤ ꯇꯥꯕꯒ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯐꯤꯜ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅꯁꯨ ꯏꯃꯥ ꯕꯕꯥꯗꯕꯨꯗꯤ ꯕꯕꯥꯒꯤ ꯃꯊꯪ ꯂꯥꯛꯆꯒꯦ, ꯏꯃꯥꯗ ꯀꯔꯤ ꯑꯍꯥꯟꯕ ꯐꯤꯜ ꯇꯧꯈꯤꯕꯒꯦ, ꯅꯨꯡꯉꯥꯏꯕꯒꯤ ꯍꯦꯟꯃꯟꯗꯅ ꯃꯤꯠꯇꯤ ꯄꯤꯐꯥꯎ ꯇꯥꯗꯤ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤꯅ ꯈꯜꯂꯦ ꯃꯇꯝꯗꯨꯗ ꯐꯤꯜ ꯇꯧꯈꯤꯕꯗꯣ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯈꯪꯅꯤꯡꯉꯤ꯫ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯏꯃꯥꯗ ꯀꯔꯤ ꯐꯤꯜ ꯇꯧꯈꯤꯕꯒꯦ, ꯀꯅꯥꯅ ꯄꯥꯎꯁꯤ ꯇꯝꯕꯤꯔꯛ ꯄꯔꯈꯥ ꯍꯥꯏꯗꯣꯛꯑꯦꯅ ꯍꯥꯏꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯅ ꯑꯩ ꯄꯤꯛ ꯊꯜꯂꯦ꯫ ꯑꯗꯣ ꯃꯣꯏꯒꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯑꯉꯥꯡꯁꯤ ꯁꯨꯃꯥꯏꯅ ꯄꯔꯈꯥ ꯌꯥꯎꯔꯦꯅ ꯍꯥꯏꯕꯗ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯍꯁꯤꯅꯥꯕꯨ ꯅꯥꯟꯊꯩ, ꯅꯄꯥꯒꯤꯅ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯦ ꯏꯆꯥꯅ ꯍꯥꯏꯔꯒ ꯍꯔꯥꯎꯕꯅ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯀꯞꯈꯤ꯫ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯇꯝꯃꯤ ꯀꯔꯤ ꯍꯥꯏꯔꯛꯀꯗꯃꯣ ꯍꯥꯏꯅ ꯈꯜꯂꯒ ꯑꯩ ꯄꯔꯈꯥꯁꯤ ꯃꯥꯒꯤ ꯃꯇꯣꯟꯁꯨ ꯐꯝꯃꯒ ꯂꯩ꯫ ꯏꯇꯩꯃ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯣꯅ ꯍꯥꯏ, ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯛꯀꯗꯃꯣ ꯍꯥꯏꯅ ꯈꯜꯂꯒ ꯃꯉꯣꯟꯗ ꯋꯥꯈꯜ ꯑꯁꯥ ꯆꯥꯎꯅ ꯊꯝꯕꯅꯤꯅ ꯑꯩꯅ ꯑꯜꯂꯥꯕꯨ ꯃꯄꯨꯕꯨ ꯌꯥꯝꯅ ꯅꯤꯡꯉꯒ ꯁꯣꯜꯂꯒ ꯂꯩ꯫ ꯃꯄꯥꯅ ꯃꯥ ꯌꯥꯎꯔꯦꯅ ꯍꯥꯏꯕꯗ ꯃꯥ ꯅꯥꯟꯊꯔꯒ ꯑꯩꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯀꯞꯈꯤ꯫ ꯕꯕꯥ ꯑꯝꯇ ꯄꯤꯕꯤꯔꯣ, ꯕꯕꯥꯁꯤꯁꯨ ꯀꯔꯤ ꯐꯤꯜ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯪꯅꯤ, ꯕꯕꯥꯅ ꯇꯧꯈꯤꯕ ꯐꯤꯜꯗꯨꯁꯨ ꯑꯝꯇ ꯈꯪꯍꯟꯕꯤꯌꯨ꯫ ꯄꯔꯈꯥ ꯉꯔꯥꯡꯗꯒꯤ ꯕꯣꯔꯗꯅ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯄ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯇꯨꯝꯅꯤꯡꯗꯕ, ꯆꯥꯅꯤꯡꯗꯕ, ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ, ꯏꯆꯥꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯂꯩ꯫ ꯑꯗꯣ ꯉꯁꯤꯁꯨ ꯑꯩ ꯄꯨꯡ 3ꯗꯒꯤ ꯍꯧꯅ ꯐꯣꯟꯁꯤ ꯄꯥꯏꯔꯒ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩ, ꯑꯩ ꯅꯦꯠ ꯍꯥꯡꯉꯒ ꯀꯣꯏꯊꯤ ꯊꯤꯗꯅ ꯂꯩ꯫ ꯑꯗꯨꯕꯨ ꯄꯨꯡ 4 ꯇꯥꯔꯝꯗꯥꯏ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯄꯣꯔꯠꯀꯤ ꯚꯣꯏꯁ ꯑꯣꯐ ꯏꯌꯥꯔꯄꯣꯔꯠ ꯍꯥꯏꯕ ꯒ꯭ꯔꯨꯞ ꯑꯃ ꯂꯩ, ꯃꯗꯨꯅ ꯃꯦꯁꯦꯖꯁꯤ ꯊꯥꯗꯣꯔꯛꯄꯗꯒꯤ ꯃꯗꯨ ꯌꯦꯡꯉꯦ꯫ ꯑꯍꯥꯟꯕꯗ ꯑꯩꯁꯤ ꯀꯩꯅꯣꯗ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯀꯂꯝꯗ ꯌꯦꯡꯉꯦ꯫ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯀꯂꯝꯗ ꯌꯦꯡꯕꯁꯤꯗ ꯃꯥꯏꯔꯣꯟ ꯌꯥꯎꯔꯝꯃꯦ꯫ ꯑꯗꯒꯤ ꯔꯦꯡꯀꯔꯒꯤ ꯀꯂꯝꯗ ꯑꯃꯨꯛ ꯌꯦꯡꯕ ꯀꯥꯟꯗ ꯃꯥꯁꯦ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ 1 to 20 ꯁꯤꯐꯥꯎꯗꯗꯤ ꯎꯗꯕꯁꯤꯗ ꯑꯁ ꯏꯆꯥꯁꯤꯕꯨ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ꯫ ꯃꯊꯪ 21 ꯍꯦꯛ ꯁꯨꯔꯛꯄ ꯀꯥꯟꯗ ꯃꯥꯁꯤ ꯌꯥꯎꯔꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯁꯤ ꯍꯔꯥꯎꯃꯟꯗꯅ ꯃꯤꯠꯇꯩ ꯄꯤ ꯇꯥꯈꯤ꯫ ꯑꯩꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯃꯃꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯁꯤꯅꯥꯁꯤ ꯁꯤꯗ ꯌꯥꯎꯔꯦꯅꯦ ꯍꯥꯏ꯫ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯆꯥ ꯑꯍꯟ ꯌꯥꯏꯃ ꯂꯣꯏꯅ ꯄꯨꯂꯞ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯍꯔꯥꯎꯃꯟꯗꯅ ꯀꯞꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯍꯧꯒꯠꯂꯛꯂꯤꯕ ꯍꯥꯏꯇꯥꯔꯦ, ꯉꯁꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯤꯁꯤꯡ ꯍꯧꯖꯤꯛ ꯍꯟꯗꯛ ꯆꯠꯂꯤꯕ ꯆꯍꯤꯁꯤꯡꯗ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯔꯦ, ꯃꯊꯪ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯊꯥꯒꯗꯕꯁꯨ ꯂꯩꯔꯝꯒꯅꯤ, ꯑꯗꯒꯤ ꯑꯗꯨꯝ ꯀ꯭ꯂꯥꯁ 9ꯕꯨ ꯀꯥꯔꯤꯕ 8ꯕꯨ ꯀꯥꯔꯤꯕ ꯃꯌꯥꯝ ꯍꯧꯒꯠꯂꯛꯏꯗꯅꯀꯣ꯫ ꯍꯧꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯟꯒꯤ ꯑꯣꯏꯕ ꯃꯦꯁꯦꯖ ꯍꯥꯏꯇꯥꯔꯦ, ꯏꯆꯟꯗꯣ ꯇꯦꯟꯇꯛꯅ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯏꯆꯟ꯫ ꯑꯩꯒꯤ ꯃꯦꯁꯦꯖꯁꯦ ꯇꯦꯟꯇꯛꯅ ꯄꯤꯖꯒꯦ꯫ ꯑꯩ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯗ ꯑꯩꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯇꯤ ꯅꯦꯚꯔ ꯄꯨꯠ ꯑꯣꯐ ꯇꯤꯜ ꯇꯨꯃꯣꯔꯣ ꯋꯥꯠ ꯌꯨ ꯀꯦꯟ ꯗꯨ ꯇꯨꯗꯦ꯫ ꯉꯁꯤ ꯇꯧꯕ ꯉꯝꯕ ꯊꯕꯛꯇꯣ ꯍꯌꯦꯡꯒꯤꯗꯃꯛꯇ ꯌꯩꯊꯣꯛꯇꯨꯅ ꯊꯝꯒꯅꯨ ꯍꯥꯏꯕꯁꯦ ꯄꯤꯅꯤꯡꯉꯦ꯫ ꯑꯗꯨꯒ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯉꯝꯗꯕ ꯂꯩꯇꯕꯅꯤ, ꯅꯊꯤꯡ ꯏꯁ ꯏꯝꯄꯣꯁꯤꯕꯜ꯫ ꯁꯤꯅ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯌꯥꯝꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯩ, ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯇꯧꯖꯩ꯫ ꯂꯥꯏꯚ ꯏꯟꯇꯔꯚꯤꯌꯨꯁꯤ ꯌꯥꯝꯅꯁꯨ ꯁꯥꯡꯈ꯭ꯔꯦ, ꯉꯁꯤ ꯇꯥꯏꯃꯤꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅꯤꯅ ꯉꯁꯤꯁꯤ ꯂꯣꯏꯁꯤꯟꯕꯩ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ꯫ ꯑꯩꯈꯣꯏ ꯏꯆꯜꯉꯁꯤ ꯎꯅꯖꯔꯤꯕꯁꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯦ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯥꯛꯐꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ HSLCꯒꯤ ꯉꯁꯤꯒꯤ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯈꯤꯕꯗꯨꯗ 21 ꯄꯣꯖꯤꯁꯟ ꯆꯜꯂꯛꯈ꯭ꯔꯕ ꯏꯆꯜ ꯑꯃꯈꯛꯅꯤ꯫ ꯉꯁꯤ ꯏꯆꯟꯁꯤꯒꯤ ꯑꯣꯏꯕ ꯑꯦꯝꯁꯤ ꯗꯣꯛꯇꯔ ꯑꯣꯏꯒꯅꯤ, ꯑꯃꯗꯤ ꯗꯣꯛꯇꯔ ꯃꯄꯨꯡ ꯐꯥꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯕ ꯑꯣꯏꯒꯦꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯑꯅꯤꯡꯕꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅ ꯅꯤꯡꯉꯤꯕ ꯑꯦꯝ ꯑꯃꯗꯤꯉꯁꯤ ꯃꯥꯏ ꯄꯥꯛꯏꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯑꯒ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯝꯗꯝꯁꯤꯒꯤꯗ ꯂꯧꯔꯛꯀꯅꯤ, ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯂꯛꯇ ꯅꯨꯄꯤ ꯂꯛꯇ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯍꯥꯏꯕꯅ ꯉꯁꯤ ꯑꯇꯥꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯇꯥꯡꯕ ꯑꯃ ꯆꯜꯂꯦ꯫ ꯉꯁꯤ ꯏꯆꯟꯅ ꯅꯤꯡꯖꯔꯤꯕ ꯀꯩꯗꯧꯗꯣꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ꯫ ꯏꯆꯟꯅ ꯉꯁꯤ ꯍꯣꯠꯅꯔꯤꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯣꯠꯅꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅꯉꯁꯤ ꯃꯥꯏ ꯄꯥꯛꯏꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣই ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯟ ꯄꯦꯖꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯕꯣꯔ ꯑꯁꯤ ꯄꯤꯔꯒ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚꯤꯌꯨ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ꯫